ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 28ꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯃꯗꯨꯗ ꯂꯧꯔꯤꯕ ꯋꯥꯔꯦꯞꯇꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯣꯜꯂꯥꯎ ꯂꯧꯃꯤꯟꯅꯁꯤ ꯀꯅꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ ꯑꯔꯣꯏꯕꯗ ꯑꯩ ꯂꯥꯎꯖꯒꯦ Census yaithoknaba thorang paikhatpiyu haina leingakta haizabada tabidrabanina action tauba natana atopa pambai leitre haina campaign for just and fair delimitation ZFD na hairi loinana thasigi lakliba kunga taruktagi lamdamasida loinana lakliba tarik kunga tarukta lamdamasida leiriba furup singi CSO singi oiba mifam ama pangthoktuna CSO singna thamlakpa wafam singi matung ina aroiba warep ama March kunga mapanda laukhthoklagani census ki matangda miyamga khana nainabagi mifam pangthoktuna lakliba ZFD gi khongthang manung channa Imphal West ki kadangban part 2 da pangthokpa khana nainabagi mifam ga mari leinana ZFD gi convener Jitendra Ningombam da wafam asi phongtorokibane Jitendra na makha taradun hai lamdamasida yumthangnaba leibak singdagi narol da changlakpa mitop sing khandok tana census ki thabak paikhatpa yaroi India leingakna lamdamasigi yelho furup singbu namthaduna thambata natana yelho mi sing muthatnaba hotnarakliba si miyamna yaba ngamloi haiki ZFD the census JFD na census tawbada athingba leite census tawdringai mitop hanna khangdokpa amadi NRC natraga masiga manaba chatna kanglon ama chatnaraba matungda state asida census tawbinaba haizabane State asida kumjali sing aniga kolgahumdoigi May 3dagi hawduna chatharakliba irang asisu mamangda pangthokhiba mikok thibagi thabakka niyom lana mikok thikibana ohelakpani haiba wafam Jitendrana thamlakhi District level, state level da lebi ba mayamsu hayeng lakadoriba khogi tang kungitamta pangthokdoriba CSO singi mit leader singi oi khanabuda saruk yabiyo amadi lakadoriba tang 28da Manipur miyamgi oiba public meeting saruk yaminaraga maduda lowriba warepto akhoi punna kholaw lawminasi kanagidamukta akhoi Manipurgi tungi future gidamukta haina la haiba lakabari aroibada lawjage long live